SKTV welcome to the Manipur Files, a journey through the past, present and future of Manipur. Mamang chahi 2024 gi February gi tang tarukta Ministry of Home Affairs na Myanmar amadi India ani gilona bangam khai 1643 kilometers si fencing tawdaba yadre internal security gi natraga national security gi concern amalere manamdra samal khargani habi wakum lautokhiba aduga Madugi Makha Tarakpada, Kugi Manipuri Manunda, Lady 398 kilometers, Sigi Manunda, Handi already Tarakara, Makatana, Kunkana with the Makta, Tabak Lokat Pahore, Habi Wakum Sing, Aduga September Tang Tara 2024, the Kuntrabu Kabalo, hiking at the 100 recently Lakpada, Adum 9.4 kilometers, Mukaba, Hadi almost 10 kilometers, Muk, completely car levi film the lady. What was it like Wapum de Manipurda Ambadi, Hairiba, 1643 kilometers, IMB. Indo-Myanmar border paring asida sambal khapasi yaning di haiduna Mizoram, Nagaland state ani ki mogi state ki obe disen khaltana tana Manipur dasu Naga amadi kukina Kundaba hairiba IMB border asida sambal khaba yaning de yaro habi wakum sila United Naga Council UNC ki maike de gisu masi yaning da wi wakum si mamang su phondo kibalere hau ki January ki tang tara ga manga dasu Chandil gi border pillar number 81 Satang village se laga mafum madu dasu yengjen ki mafum madu da chalo matung dasu makoina damak media da thamki wafum si usagi imaginary oiba natraga hairiba imaginary natraga artificial oiba wahani sine imaginary wakal na saba natraga artificial oiba makal gi border si khaba yaning de masi border khan abgi damakta border khadingai da India amadi Myanmar anina border se karai da oigada ge habgi yanabo porpum matamda naga miyam da Tanaram de Makoyi consent, Logi de Habi Wakum Sinumida to the Supondo Kibulay, Adubo, Narangsi United Naga Council ge Maike de Gi, Ano, but directive Amalai, directive Semamangi Octobetan Kungamapan, the Supik, Habi Wakunduni, 2024 Octobetan Kungamapan, the Piki, but directive to Amokana reiterate or particularly Chandilgi area, Habidi Chandil Naga People's Organization CNPO, Nakonbi area, Singasida Maruena, Sambal Kabagi Matangsi, Yangsenaba Aduga, Samal Kabasida. Saru Yasandanabagi Wapam si Tamai at the UNC and Laukiba, decision to the CNPO Nosu, compliance to Naba, Hadi put Yaminarga Saminabagi Wapam si, Pali Habataduna, Samal Kabagi Wapam si, Sunga Yanindreaduna, Hairiba, Manipur the Lady Bakui Nagata, Mapam Sing, Sambal Kabasi, Yaroi, Habagi, Wapam Duni, Hairiba, Wapam Masina, Makatan, Hariba, the directive in a UNC PDC, UNC directive on border fencing. Hari mafum sing the labor not only CNPO kaktanatana tongan ba individual OBI organization OBI nagagi body sing na individual sing na lenga ki agent sing na sambal khan abge thabak tork matam da mating pangchen ba makoi ge chamin ma targa di madugi dire consequences mayam ma makoi dum thengna jagani aduna kanam tana masida saru yasal loi da bani habigi directive natraga ultimatum gi mong ni husik lai se aduna hari but directive assi gi matang sida khana ne nabdam tang si SKTV gi studio lengsin do lebir basi ahan ba maktada United Maitai Pangal Council Manipurgi General Committee United Maitai Pangal Committee Manipurgi General Secretary Oza RAEES Ahmed TAMPAK ne amtad Oza RAEES KHUMUKCHAM welcome to the show, appreciate you joining. Also joining us the Imphal Times ki editor Oza RINKU KHUMUKCHAM ne Oza RINKU KHUMUKCHAM welcome to the show, appreciate you joining too. And also joining us Manipur University ke Law Department ki head Oza Dr. Premananda Oza Premananda KHUMUKCHAM welcome to the show, appreciate you joining too. Ahan basi ai Oza RAEES tagi admak open tok jage Oza RAEES United Naga Council ki directive se mamangi October ki tang kumapan da supi ki bina hujik so amuklu naung na pirei adu maru ina CNPO da hadi Chandil ki area se da makoin mamang da tang tra manga da January ki tang tra manga da visit toru budu da border number 81 da koi Satang village ki ayam basaruk sing si koi naga ta area ni matu loina sambal khaba se number morega makoi ki lamda khazele habi wapum sumu pali aduga imaginary oiba artificial oiba sambal khaba se suwa yaning de habi wapum se handak su pali mamanu se dum palagi lai aduna sigi lai be issue se ano budina tre hek sambal khani habi wapum lak padagi adum naga ko ki ani mang yadna lai wapum khani aduna masigi issue si kadai phauba state na and kadai phauba Manipur miyam na and also kadai phauba center na kamaini yenga de habi dynamics am lak pamali aduna uzai whole dynamics am lai se masi kamai thami be Ahan Mamakta Nasigi UNC directives on border fencing ki matang da khana nei nabagi United Mitai Pangal Committee Manipur bu hariba topic asigi matang da aikoi gi haibi rakpagi damakta han bada aikoi gi SKTV bu ngomkhoi letana thagat phapong dok sari ani subada aikona topic sigi matang da hafer aikoi gi site gi mapung waina
as an indigenous community in the state aikoi thamjaning ba wafam si karino haiba kanda any country ama magi lairiba international gi border ama masigi fencing for example in the case of like India and Pakistan. In the case of Bangladesh and in India, in the case of Nepal and India, in the case of Bhutan and India, the India in the case of Sri Lanka and India, even lairiba ikoi Indian Ocean gi aduga Bay of Bengal gi lairiba mayam sing si gi territory yama India gi government na magi prerogative ama oina madugi tasengna na haira kanda mahak na tauriba amadi India government na tauriba thabuk simak sidi tasengna na thengmul labani haiba ikoi gi oiba as a Manipuri ama oina madu thamjaningi loina na however swaida lairiba potsi karino hai kanda ikoi gi 2023 gi April gi adwaida Manipur gi High Court ki directives amana maram oira kanda Manipur da khanghaudaba unpredictable oiba yamna chawba conflict ama masina mi mayam ama gi punsi mi mayam ama gi leifam chafam masina mayam ama ohelleiba sigumna sigi sisu achauba makoi gi directives sida policy tasengna na ikoina uzare uzana su phajana ikoi gi mayam da reiterated tawire hai tare mayam da su explain tawire aduna taxeri sidi makoi gi hauji ki hairibe area sida karigumba makoi gi site gi makoi na area du sigi area sima de koi convince tawba ngamdri hairiba asigi si ikoi gi concerned authority hai tare in the case of like sigi central government hai gadra natraga Manipur government makoi na convince tawna na bagi UNC da amadi magi lairiba CNPO amadi TNL for example magi subordinates mayam makoi na piriba mayam sing sida convince tawbagi achauba tarkar amadi lei haibadune ikoi gi site gi thamjaring si aduga hairiba border gi masigi segment ama even in Mizoram, even in Arunachal Pradesh, Manipur, Nagaland, karai da noma masigi border gi international gi historically Myanmar gi hoji ke conflict hoiba masigi koi demographic ki imbalance ore iba mayam singa sigi tasengna na Manipur gi conflict sa sida chouba makoi gi kari haba tare koi gi tawriba mayam sing sigi khallaba taragadi Manipur se tasengna na border gi fencing se yam maru oire darkar leire haibu wafam do adumaina thamjai. Okay, border fencing sibudi dakar oire kano Manipur gi crisis mi 3rd 2023 digi hor matung sida koi center gi su madumang ni piribo observation se marmaduna mamang chahi 2024 gi February gi tang tarukta MHN na decision se lau khibani adi not only Manipur gelona ba IMB gi border se khaba khangna tana entire 1642 kilometers Myanmar gelona ribangam khaisi samal khagani. This is all about national security, internal security ki concern ni hai bi wapum aduga demographic imbalance ki wapum sunumak pangiba lay have taraduna I was in Kutalachaning, Uzarin could now not only United Naga Council, is the Maru in a CNPO da when a check tell Bumatam that Putuna Marmorga CNPO da Chandil Naga People's Organization that I am a compliance donor by Habiti Saman Khan Basi Yarway, Makoy the Matang Pangway, the Vini heavy of strictly Tonkumali, even TNN, Tankul Nagalong the Sumo, with them strict vigilant Muna Yang Zelu, heavy of Muslim Tamamali Hetare. Aduna, not only Harry organization, any individual, any organization signa Nagagi, Masi. Lenga torko thakum tam da masi cooperation piru dabani collude toru dabani habigi wapum si strictly tham hebtare natraga di dire consequences samsu lakani hana thamabni na hariba border area da tariba miyam duna kamai toba state na kamai na response toba and center na kamai na response toba da habigi tonga ton ba area khara lei mali adu da entire Manipur valley da lei riba mayam singa si concern na masagi illegal influx ki am chabu problem lebina samal khasi amne du community ani nadik kha pase sumam pamdri keno de mogi kensing thangna ba area sing da lebina adana sigi dynamics se Manipur irang si adum makhata na adum boil to bu yana ba element amoin obi bra kamai thami bi akogi leiriba any nation international boundaries sing se magi relationship to friendship yam oraba adu plus nakal amadugi country dugi magi political keno se status se haitare magi irang leitaba adugumba santi level lebak ani gi marakta oiragadi cordial relationship amagi makhada imaginary political boundary duna imagine tawne akoi karimatamda aya wazakrana akoi da takpi akumatamda not necessarily akoi gi kanogi country kunimaki ani sigi boundaries not necessarily loina khabagi
keno dudi khadra sudum madai da dum leiba yaw pot ne maram di sometimes border is the lemina basi khulani tamina rak matamda khul amaga sang thok sang sing tongna ba hingdok hingsin tongna ba mama moigi adugi normal khoi political keno isungau yaw da bada masagi oiba pot mayam do yaw ne dum khada bagi dum chana bisu dum leram ne haitare badu adubu conflict yam na leiba dagi yam irang yam leiba adugu country amaga adagi amuk irang su maduna instigate torokna maduna flare up torokna som da su hajil akanda mai chahan bayaw film kakta leitargadi necessarily khogi somgi khogi internal keno sida status sida disturbance leitaradi border fencing ase yam dhaka ore ase country khudimaki keno ni wakhalon ni adumak dabu US ka Mexico ka border da yam kanna border khaba se dhaka oena United States ki hujik priority oina thamai hareba adu natabida Pakistan ga India gi border ani sida single fencing na temoi kharsi double type of fencing sumaina mai ai se hol laga bok khari ne kari no da yamna khoida keno tor akhoi gi internal security da yamna disturbance pirak pa yaba du area am oyuni na fencing as daka oi adu fencing daka oi haidana su changnar roi haibadi nataba se train chali dana Pakistan ga India gi marakta train bawrum ne ba amai tawdana changham jaga dudi permit lor kanda magi point singaga changhan ba aduga permission yaudana adugi arona thupta changak pa yaw fam sing haibtare masidei sida khogi illegal activities sing chatharak pa thingba yana bagi adugumba lokhalak pa thaba khakta fencing ase tangai fadaba jaga khara India gi su tangai fadana lokhataba yarakta yam pibam yam le adumakna Indo Bangladesh border phawta yam cheksin na khabagi pot madurei du da akhoi gi hoi nga iwa security sing duna madwai da negligence leidana nata dereliction of duty leidana kanogi illegal influx tumina chang khiba kolo khiba mayam amadi yorom be adubu locally ba khari ba potuna maram oiraga thoning da ba pam da ba thabak mayam amadi henna sathirak pa yaw mayam amadi thingni ne ba aduna Indo Myanmar border 1600 something leiriba sigi border gi keno sida porous natabada open way de have walked koigi expert ke aman highri bani se not only porous but open way de have jaga me am jori neba right avna sigumba open way jaga si deisida akhoi da report leiri si akhoi gi si deisida armed trades dagi illegal immigrants me am changsel laga election bagi unauthorized oiba mamong da hayudi illegal immigrants chang edana illegal haveni ko immigrants chang padudi with permission chang pe immigrants ki chang pagi potudi however without proper permission without proper magi verified tawdana changak taragadi madu illegal oireba adu changi bududi detect tawda warani thibada warani aduna sigumba mayam sina akhoi da disturbance me ama pi na haibadagi India government gi su masigi pot se understanding ama lakku male maram di moigi main agenda na akhoi gi agenda na ama akhoi gi agenda di local population gi agenda na amani adu national gi leiriba gi agenda da di India gi internal kenosida security sida armed trade tawra aba adagi drug smuggling tawra aba adagi sugumba illegal immigrants tumina changaga election gi ma ama yoroga di problem lakani aduna masigi pot se to yam tuna khau da ya de maram di thangna bale bak si develop state nate aduga plus conflict ridden noidana chahi kayama hawdagi se 60s dagi horaga bujibokta dum conflict ridden oraga leiri baneba aduga even Burma itself se masigi kano sida manung sida autonomy oiba drug lord thing control to ba fam am leidana akhoi gi adai da lening da mi me am bok yoroga changjelak pagi pot me am leibani na border si ma di control to hogda ya de kha da ya de sigi yam chaw ba khoi gi kano madi mi amadi lei haitare masidai sida United Nations United Naga Council na mane yamna signature basi su lan badi nati maram di border sida akhoi da thangnana leiminara banina se akhoi gi Arunachal Pradesh da bokta natraga Nagaland gi mfam khara da bokta keno se khun mayai da border si line ji leiba somdana India oiba somdana keno Myanmar oiba ani se leiba ani sigi changthok changsin si dum moi se machim naw dong leiminaram ne haitare to budu they are citizens of two country ne ba to aduga leiminari ba ani sigi marakta samandu kha gi taradi mobani gi nuksina bu tanara kadra kaina ki bagi adugu magi apprehension duni keno general keno da power base adumai tawdana maitai gi da su natraga keno da su sumaina leiba mafam khara da di adugi apprehension do adum khara di pokani haitare aduga laiba potsina muk adai da oiragadi
in a sympathetical way sumaina tawgadabani haibdugi koina khara yamna mapung phana India government na masigi sidai sida khariba fencing sida FMR nataba atopa min sama tawraga 10 km bok changba yabagi pot thamib sida sigi point da sigi keno leini criteria leini sigi sumaina khogi yamna khogi transparent oina thamgadaba pot singdo thamdabanina apprehension jidi leitam ne khoi pulap khaidok pirodoira kari nobda nagagi oibasu mokoi dream ama lejai mokoi dream si mokoi si somda leidusu nagani khoi sil nawni aduna atu khoi ga moi punna dum leiminabada madwai area gi moi gi keno ama khakta moida yam chawbo wakhalon ama aspire tokjaba dream am lejariba aduga sovereign gi political gi often da haragana moi gi pot sida khoi di sovereignty gi pot ama talibani leiribani na khoi gi sovereignty sida kairat annabagi machak se fencing sina oibasu yai ena moide adugi wakhal ama khal kan dane na gagi keno torisina at the other hand joro aina khoi gi jori kari reunification organization se masi manipur da su yam kanna masi organization movement torambani masina kari tawge da ngasi haib tare January 29 se akhoi gi state government na free movement region gi lokhoki bagi oriba adagi border gi keno tha dugi border gi akhoi gi keno fencing gi pot me am thok lei ba sigi pot sing si moina document oina tawraga mai tha dana protest tawing asi men keno da Mizoram gi sarukta moi gi na another keno na scope ne ba makoi gi na nagagi keno sidana makoi gi sovereignty gi oiba pot de makoi gi masimina gi oiba pot lower level daga haragana upper level daga harana akoi di nagagi nation amagi dream ne du honari bani haibda adu thugaina bagi machak ni haibu wakalang ta khan saman khadlak tar ga di kai duri ne haibni somdana muk moina muk khalisina moi gi somda tawriba akoi gi chin state ki laiba chin state sida moina dominant tawraga maswai degi akoi gi jogamland jalengam gi wakalon kan tawri sing si loina sabotage tawragani aduga akoi gi trade akoi gi moina tawriba kari akoi gi se illegal kano maya ama tawri sing che sigi si loina akoi gi kaira ani ka habagi mong man ba maka nampu da chatpa maka yauri ba ko adu hai hadena su makoi gi marakta loina yana budi nati sigi fencing tawba natraga FMR gi movement sida natraga sigi illegal immigrants strictly akoi na thamgadawni hai sida sida makoi gi marakta akoi gi keno sing sigi marakka cookie itself se keno rasa su yam to hai bu duni it is keno nomenclature am ka shame ba ne ba communities me ama yaw ba ne ba adu gi communities me am dugi marakta nungai na da ba akoi gi sidai sida opposition da leiba khagadawni hai ba kangu su me am yaw ri aduna sigum bagi position la kum matam sida yam kanna tawrai sidi India government gi khwari gi soiba se kari no habada masi tawraga akoi gi security oigadori bani aigi khunjigi security oigadori bani aigi territory sigi security oigadori bani aduga sidai sida crime rate handagadori bani aduga illegal oiba akoi gi thabak singse tawrai ba singse tingnana bagi yam chawba machak ama oigadori bani haibagi adugumba akoi gi kari haitare blue book ama miyam da hujibaw ba present tawdri akoi gi blueprint haitare ko ama khak present tawdri aduga si khabasi tasengna akoi gi boundary Manipur boundary manungda hanjali haibagi mamangda wathok ma legi adwagi area dugi survey dugi findings masai de hanjali hanjande haibagi hujibaw da adugi pot tu puthorok pa leitri aduga somda akoi gi Myanmar rom dagi somda changjilaga khaba mafam me amal lei haibagi allegation me amal lei bagi leiji badu matamdu da akoi gi matamdu da DC gi wathok che leitring da di si hanjali Myanmar na haibadu gi hatang ne adugi sing du madai da tari ba village sing na khari se khara handu ga khabi haibagi demand nga kani adubu hojing na khabi rano haibad demand ne aduna ani sida lai si kanagi asoi bano oina munni yengu taragadi akoi na hana dagi tawgada bathabak se transparently aduga without akogi sacrificing of piece of land ko for the sake of akogi Aegis Asia gi adagi appeasement to the Myanmar's authority da akogi adugi damakta akogi lamserenda tawugi wafam amada leirambado hojikna hekta keno tor akoida valley people sing the correction aside gi thopudana somda loi impact la asomda yam khatnare aduna somda tawusi yunungai ti haibagi aduna khahaning badugi wari ne ba ana both sidai yam jawrise aina hamagi round sida haijaning basi masi khabasina khari basi karamba political vision amaka da khari bano survey of India gi aduga survey of Myanmar ga
Myanmar government ga ani sigi boundary gi kano leiba conflict leiba mayam si loina resolve tawrabara aduga khari bisina akhoi da kari kanagani aduga masi pulap hek direct kano da line border line to the border pillar to the khani haibsu leitabani adai khara hanjalaga khaga tabagi potsu leibani kai no da there should be a no man's land kasu leigadau ne ba adugi portion to da akhoi ne locally thabaksina Manipur da kanaba pigada poto transparently thamdrabanina खुदिमक्ता apprehension जे लेब ताबनी कईनो अखोई कम्युनिटी सिंग जामगा मग थाजन दबे याम यामे अखोई सोमदा मैतै की मेजॉरिटी सिंगना पामी बसिसु अफबो वरगसु मसिगी पोट से थाजदबा माइनॉरिटी की पोट मयामसु लै और मसिगी डिफरेंसेस सिंग से सॉर्ट आउट तंगनब हान अमतंग खारी बसे सिनी खादो बसे सिनी खादो बे मरम से सिदगी सि चंगागा नोंमै याम कापी ड्रग याम पुसलै मी याम हाली लेन जे ऑक्युपाई तवी मणिपुर से लोकसनबा होनरको मी म्याम गी चंगबा मम ओय अदुना मसिगी पोट से कोई खानबो होनबने एबसे डायरेक्टली मसेफाई एरिया सिदा याम कुपथना पब्लिसाइज तोरगा मिपुम खितिम खंगनबा हाना होनबा मचंगी सिने ओके मयाम कॉन्फिडेंस पब्लिक सिंग बो हाबतारे मरुइना बॉर्डर एरिया द लेरिबा पब्लिक सिंग community sing and state as a whole Manipur da leib khundari ba mi pum khudma pu confidence ama da lobby bas lenga na transparently mi am the information se yon bo matak tagne habne to bo as early as 1967 da India ma di Myanmar ani na boundary ki dispute ler masi yana pa moini ki agreement habita 1967 ki March ke tang tara ki agreement legre madu ki agreement da define tawre kara da koi ki area se leidino haidana verbal loiba wahai ne iba magi boundary have tare marusu lere madugi matugina samal khabagi thabaksi haudi hobune du Manipur gi lamangi habagi ihau chauna legra matung da hujiksi samal khaba so yaroi samal kha targadi sida amba wafam amkhak palli hata united naga council gi directive sida du ka hanu sat pan wafam khangni masina maram moiraga ngasai gi maruna samal khaba yaru di kai ro naga ancestral homeland sida khaba yaroi habane eduna ancestral homeland da khaba yaroi habagi wafam amma lakpani na radro homeland da sokani haba magi homeland ki dream amle je to kai gen have homdre mai tok dana zoro gisu ngasai gi mogi zogam natraga zole nama sabu matam da sambal je khaj laktar gadi madun apan bam moigani and also madu gi manung da sathari ba illegal trade mayama drug ki natraga arms ki khulai gi trade mayam sing asisu loina apan ba pirakani monopoly pai bi aroi habigi kudong cha da mayam sing aduna mar marga sambal se khaning do ngani aseng bagi asongi nakan da sonda nakan da tare ba machin mana oi bagi nungsina ba mari gi damak ta di already lenga na su sang tong chin to kilometer tara sang tong chin to wi yana bagi kudong cha ba pi re tare aduna ai zapai mandala chani se kari gi damak ta sigi objection singa sai homeland duna primary reason o gedori bra kanu everyone is claiming ancestral homeland amanasu aduga UNC sot mak palli kamai thampias सिगिसे खोगी UNC नेबुदी याम फजने इलाबोरेटली इरी को असेंबदी अक्टोबर तांग कुनगा मकपन 2024 की सी रिजोल्यूशन को सम यावरी ने मोइसे को प्रेसिडेंशियल काउंसिल मीटिंग गाइन तो मोशंकन होनरी अदा आइगी वाखलोंददी कसाई UNC ना direction पीबदी ngambana te do border city mana paide UNC city civil society organization gum amane ba ko aduna they are taking law into their own hand aduna direction ga pbc yabi authority di leitabani appeal to bu yai si khabi ganu khotbi ganu because of this and that and tawdi aduga direction ga pikhalaga di Manipur si authority si bab tara roi last da adum sima chumda ban khalai gi di sam ba kanoni ko law da haiba duni haijeri se an sima lere de ani subada ancestral land adu du sidi dum Manipur gi di kan oire da kalu khudi man ancestral land ngak ta haire adu di Manipur pull up si ancestral land oire sima di proof oire sai gi ku ki lan hoi ba kangu mi ha pa at pa kangu su akhoi ancestral land of cookie gain jo ga hajele adagi di nagana sum haibi re akhoi mai akhoi gi yamna akhoi gi big brother ne leiba maitai sing su ipai phu sing thambiram lamni hairi adu ne ancestral land haije an ain khamada akhoi ancestral land di oire adu di moi gi su akhoi ju hai men je pull up ki common lorga ancestral land of akhoi punama ki all the communities adu sima akhoi na like hai ta tare adi amana akhoi gi sida yam kana pharak tari si border fencing se sidi mas ni ko fencing to bagi India Pakistan ki to main usi ka ama pairak pada ka nungya ka pa main to bigi hebra na Bangladesh ki khatang komthrok pada maina na Myanmar gi no border si border ka lebjan ti kanai border no khang jan ti nakalang na pillar su yungi ada khar le kan pillar gam tu yung ja na ti adu sidi khoi gi welcome to khoi India welcome to Myanmar gi ta ni ba sidi aduna asidagi illegal trade maya ama drug ki adagi di weapon gi ka gi mayam tawjana sidi pura asidi
asi a threat to national security ne ko national security ki threat si chumba bani chumba du da moina government gi oibang ma sai gi ma gi white paper ha ga ka du ba puthok ta bai wari ne ko aina khabar ma du puthok ta maram ju lerang mani ada aina khamba da si da khoina khangbi ga da se border city border fencing to bu di kanam ta yet pa yaro si di sovereign right of that state ne right any state ki ma gi border si ma ko mai tham ga da gi si aina khamba ma si law da tang khoina changthin mum changi clear oi hodra ga di mi sing si pa sau sau ne ba ko aduna masena sum thi bada masi border fencing ani yaude constitution yau si di akhoi gi 7 schedule gi union list se masi de yeng watam si list number entry number 1 da defense of india an yaur ani adu defense of india gi part amani the foreign affair gi port the citizenship the naturalization and the alien mayam yaur ani the admission into and the expansion from india passport visa ga sina entry number 19 ni entry number 1 maruina sai defense of india se india se command defend to go ge border kha gadra na ta thato kadra na chob no mai ma khillaga ara ko ka kadra this depend on the kanoni country duni sovereign right of that country ni country sovereign oy se magi border manage to se border ko mai nga ka ge international law yaw jaba ne ba ko aduna ai khambada country khudi ma ki border ki policy laibani border ki law laibani koi ek leite akoi atopa canada ga sai ga america ga si border ki damak ek le moi di akoi ek mak di leite adu akoi di hai ni ek bu se bi wena an hai di border ma'am se sab maraba standard amada nga india se akoina thengna da border management se khatang wat pa haitare nakalam na free thaba nakalam da fazen manage toba adugi poni aduga yam kana khoi gi masida khoina site tawna document se kaino ha kan da khoi gi UN declaration on right of indigenous people 2007 se sidani loiba akhoi gi ancestral land ni akhoi ma indigenous people sing si freely movement tawdabani masi khoi colonial power na traga khoi imaginary line na ledra ko amai tawdam artificial line khai tok pa yaroi han si moi gi justification to moina argument tawdu sing asai gi 2007 gi united nation declaration on right of indigenous people sida base tawdu ne ba ko particularly ma article number 36 tawdu ni 36 se khoina pa ba di adu ma thoidok yawram di akhoi si law si adigi declaration si magi purpose sap tawna ba magi political end sap tawna ba art se kha letter speed ka ha khoina ado haidra su ado kha engine na hone mi sing se article 36 ki mango ne yaw si para ani ni america si para pa khoina para ga phai india dana close haire and para number 1 the yaw si it is the people in particular those divided by international border haire si the hanu divide tawle ramen divided by international border haire ba ko indigenous people divide tawro bo international border na and brahmasi ga india ga international border ni ko mai pa pa chawba 1643 kari kilometer kai lera ga su ko international border ni very clear ni have the right to maintain and develop contact habani mo si contact tawnabagi maintain amusu develop contact adu pibiu haibani da adu moi machine phawdok na chatno sei sau natraga dai chung phandana loi free thau haiba natte da la launa re da moi mam si phawdok na ba gate ama pan bene khangde de visa ni passport kadu khara komthok pani khangde leidna ko the culture and troop exchange tongna bene khangde adu magi poni di haijaris di relation and cooperation including activity for spiritual cultural political economic social purposes with their own member as well as other people across border haibani the high sidai de kasu border khaba yaroi di yaudi ba ad khangda bane border khaba yaroi sidi hana divided by international border bo haibi de ne hana khaidok lera me declaration sina adada masagi amaga masagi magi punna leimina pi kano mo leibani na asagi mai mam du amaga mo maintenance amadi ngasagi contact to develop to haibani da madu state ta mandate am piram bane ba ko adugi poni edra koina la na khaiba yaroi masig declaration yade kasu haide adu pakistan su samane pakistan su asoma tai ba punjab tu ka soma tai punjab su machi munau na leminare mine adu su khada tai bra ba chamane ba bangladesh su akhoi som tripura da leiba bangladesh mayam du ga assam da lehobu du ga natraga na bangladesh le du they are brother sister ni now leminare mine india gi business pang punna le mine adu mo ju khada tai bra sig arguments aina khambada machi kasu justifiable oi argument na ti tawbu border khaw khara ga su yam lam do han boundary commission se ma tare akhoi gi myanmar india ga tawga akhoi gi supreme court ki mo supreme court le akhoi supreme court le adu mang justice sing du na oi biraga ko boundary commission se ma ga boundary gi khaga bera le ba jaga do amhoni yingsin ba tare ko this international law da yaujabani adudi tawbiro aduga adugi poni ade akoina sum khanbada nungai tabase akoi nungai tabasi akoi ga case law kha pa de yaro akoi gi border gi matang si supreme court thodona hai india constitution da yaude ba ado supreme court ki case ani sarbananda sonowal yam phaw case ni go akoi 2005 ki
Sarban Sono against Unit India Siba Pabitare just home hill toba other the high ni borders Horaga me am something like from the demographic change to this a kind of aggression and aggression naga no my pai land tako nataba me am something like from the demographic structure that change to ratio the migi population this is a kind of aggression India government action logo the body other NRC ga Assam Tokjurichi, Adugi Pony, and Masiku Sarban, Sono one, Yankan Pabitare, the case Anoboda, City Padero, Sidani border card, Supreme Court higher, Supreme Court in the Magi President reference case, and the referred to in re higher, and the Section 6A of the Citizenship Act 1955, when the Kanagi no, Adugi Sida, Pera number 388, the Supreme Court higher, high Nikusia, I in high, the Supreme Court high, Yam Irakandas. There seem to be still be ongoing influx of migrant through various border states of India, including Manipur, India. Due to porous border, Supreme Court border porous incomplete fencing, this uneasing migration impose a significant challenge. Border security state. Aduna takpadi border si redirection border kabasi hoji bokta in to what extent which border fencing has been carried out. Come on, Taurino, Hangi Supreme Court, India, Hangico, Union India, Aduna, borders, Kayam, Kadra, Atuka Mika, immigrant Sange, Kashi report PUNC case, no particularly North Miami, E. Assam the Tobani, as 6A of Citizen X, Assam do never. Yes, Taugasu, Assam the reference period, October North Miami, to report, however, Ministry report Piro, illegal immigrant Kayam later. I borders Kadabarina. I don't talk about the port very clear and he was a borders, a show issue on the borders, Kabagi, died, I Yumle, Upility, because they belong to different country. And Titunganto Amni, some Henzang Land and some Salam, to the Yapoti, Lantore, Mihale, a genocide Tore, she is a border pre Tadana, now I get 1950, 60 to low way are. I don't know Masiki port, she a quick Kanbatar, America, Bokta, Ladana, Johnson, Reed, Ekaton, Quay military aircraft or Tingle of New, the Agitayano Yawem, Lani, whom we are Tonary Music. Sigi port, other quite a way only. Border fencing tong I am Pamzo Miko, Ekamaki, Siamuchangi, Mas Indian Sembaro, a Quay Manipur state in Sembaro City, a Quay Canada, Central Semtar, Parliament, Semtare, a Sangi Haraga, and Masik X, Masiko Yimutare, immigrant expulsion from Assam Act 1950. A quick count antis whom egg legacy, Assam 1958 is a member. Adu Macadani, cut off the cotton Taurese, Adana, immigrant expulsion from Assam Act 1950 is my daughter. Manipur should egg Masim Matotare. Egg later the Canaroi, egg later lump sum the total share, I don't egg MBU, Adana Nasaido, a quay Samna. IEA ko sigi exe IEA gumba ekama Manipur ju sembiro ada hojik su foreign ek lady ko foreign ek lady sida khoi naga pakang sangya poti khoi sida matam khara ka sai gi khoi gi protected area nungi gi kha komtho komjin tawna bai wari ne ba ko aduga ngasai gi passport ek adu ek foreign ek era mayam lei ni ek sing ji phasna tawra ga di link ba ya ba jana ti adana khama hojik ki asom do khoi gi mini som do khoi mini adana masi border kharo da bani kai si sigi logic si ene khamba da masi gi justification ground to leiti ground ibu border khabiro amoina direction sida phajadaba yawini kanamtana cooperation piba yaroi kainaga madu their consequence hathini kai haine naga population da piba directive have adu su piba yadaba aina aigi population da bu piba yabrana kanamtana piba yadi request obi we should not take over on hand tabudabu अखोगी border commission अमा सेमसी अदुगा एक अमा पास तौसी इमिग्रेंट गा खंदोना आसाम तौरे सुमाइना अदुगा सुप्रीम कोर्ट डायरेक्शन पीरबनिना अखोइनागा इंडिया सी कंटेम कोर्ट पुचार कदोइनी कोई यूनियन इंडिया border खादबि यारोजी कैनो very clear सुप्रीम कोर्ट हाइरे इदि नॉर्थ ईस्ट थोइबा थौदो वाथोक मयाम सी this border गा मै लेनेबको अदुना border सी होरगदि अखोइना सिदा military crackdown to gaisi kanaroi duini okay military crack hekto put down to dringa just sitting border amuk sar laktuni asai free chatlamina sang border ni da si asingam pot asar phal ga singam japote da aduna military crack as changja chenthokrani down to down chenselani aduna phaktani and the border should be sealed properly matam changani changa su we should have vision we should have objective haidi ekhoina pamini manipusi india se sakhop leba हायें खालागा मु खर फरलगदि border room hangdo su yaidन को खना लोरे हांगो हुजि इरांग मरसे द दुम हांगिन एफएमआर लौथोय न हर मगा हुजि एफएमआर अबोन सांगदो 10 किलोमीटर ऑन होगा हां नत्रा त्रो और मदु हुजि 10 द दुम संगथोंसिन तोबि हाइदि
border gi nagi da tari bu mayam sing duki sangthok sangchin gi yanab gi damak talengang na khanbi raga facilitate torga nong bu toroi ni hetari even though FMR lakthoi hajar bawd adana hojik si sambal semadi khoi magi national gi oiba lebak tu gi boundary male jabnina madu gi internal and national security do yeng dabi adone samal khaba semadi maru oire habu yo semadi constitutionally uzana ju thambi khare koi union list yaw jaba 7 se yaw jaba bapum ne na aduna mada du kang ngai leitre adu hojik luri bu bapum di kano gi so koi UNC na thambiri sisu particularly ngasai gi homeland gi wapam naga ancestral ipai pura thambiram homeland da samal khaba yaro have means homeland gi maya da samal khadore na tra marak da samal khadore have gi wapam mala ku male aduna sigi idea ji haidi makoi naga sonu su tai asonu su tai aduna moi di hana puna lemina adu even homeland gi dream ma su demand ma su NSN IM gi leisure have tare aduna madu gi sovereignty gi demand ma leiring ai da madu phangdring ai da sambal hana khajan targadi moi gi sovereignty na tra moi gi homeland do dum already kairga leibni punba yadana bagi mami du sauna taba mali therefore samal khaba yaroi because we have to have our own territory we need to have our own homeland habagi concept dum leibaduna maram oraga samal khaning dabu yapum du mali habitare ado sigi same wakhalon se ko ngai gi cookies o kaunglup ta samal khaba yaroi habse moi su same wakhalon dum leiba mali keno mogi oiba tongan ba zogam ama saba pami habse mati adum ipong phong na khangna rag leiba wa ama khangni lengang na state ya ba yadum to wan warga adubu madu gi dream du hingna thamnu gi damta sambal khaba se pam da aduna sambal khajal target dream ani mangloi settle to duna tare aduna ada area du da sambal khaba gi area du da di kuching da khunda minari ba ichil now ani mag ha tare kukisu naga su chap mana ba keno am diman am leibra ha bi waham doni kamai thami be chap mana ni yang bi gedori bra maduna maram oraga ko gi national security ki threat natraga ko gi illegal immigration ki problem arms की प्रॉब्लम ड्रग्स की प्रॉब्लम स्टेट ने थेंगनर भी मैम स्टेट कतन ते इंडिया पुमला थेंगनर मैम से ओनली फॉर नसाई हारी बम की डिमांड अनि दुना मरम होरगा लोइन सैक्रिफाइस तो मरम जारी ब्रा हबदन कुमाई थमियो अहान बदा उजागी वाहंग से एक पाखुम पीद्रि के मसी मणिपुर की अखोई के एंसेस्ट्रल लैंड की मतंग से मसी लाकपा कांदा मितई पांगल कम्युनिटी इज द ओनली कम्युनिटी हु इज नॉट लाइक demanding any like homeland or entire territory entire 24,000 plus square kilometers ekhoi gi Manipur gi adugum lamni aina khanjaba integrity si we will never ever try to compromise that is also a historical events mayam amakakna Manipur gi mitai pangal sin lepkhiba du di ekhoi na adum in the like sahi taret khuntak pagi oiro nadragana nupi lan gi lan tongan ba historical events in sedai khoya du gi do ama dum pansan jahoge apun bagi sagat pasida mache taning bagi trust deficit ama khoi gi community sing si major community maroina ai khoi mitai isili now sing then naga then atopa hoji ki hariba kuki gi khoi kuki zo sing then ai khoi ai tare major we are the fourth largest indigenous community I can say adugi sida laiba sigi trust deficit sine bai khoi na homework to gda bi swa area sida hoji ki hariba directive si yes tasingna na hairaga di masigi directive si makhoi gi as a CSO amoi na kitang di harsh oi haiba du madi khoi isu kaidawi tabu harsh oi hairaga sum hoi da harsh oi bagi oi ba mindset am create tawri si karai de gi no nasai ozarin kuna ma de khoi za preman na yam phajana khoi gi laws gi oi ba tongan international gi boundaries me am gi takpi khre madadi hojik leira iba reality si khoi mang da thamam darkar lei nasai blueprint nama khoi gi yam transparent oi ba India gi government oi ba yai madu gi mari leina bo authority sing sin khoi gi stakeholders sing si masi chap cha na discuss to ba ma darkar leisal hai riba discuss to ba si kana kaukrage for example hojik ma ikui dana khoi example ama lobu kanda hanagi district mayama ma hanjin bagi Ministry of Home Affairs na tangkak kaya rak thong na meeting to khre khoi na khangjabada even in senapati da faw madu kauraga kholaga UNC ga tawkhiba lei adum aina tawraga makhoi gi UNC gi makhoi da convince to da area for example ngasai ja Premananda hai khibada Bangladesh ta hojiki asomda Sindh hai si moi achobo mi kai province mane Pakistan gi som India da su Khalistan gi movement ama leijaraga su madu gi Punjab ti chap mana bagi kari mani West Bengal da hojik eko ensang lan bagi fibam leiram badu hojik pura kai raga sat di example bo ba sum gi mayam sing si sigi reality si de ko accept to pham thoi hojik Manipur gi leiriba situation si da fencing na kana ga dori si ethnic communities puna ma kana ga ni hai si eko UMPC gi plus eko midai pangal community gi adum yam sauna thajabani protection magi high kriba mayam sing adu crimes mayam ma protect to bunga makadori ni tongan ba
economic ki social ki development mayam si integrate to bang amakadori ni haibadi hauzik ki do ai ko gi law gi matung ina for example kana gumba ai ko ina internationally set ke have taraga di passport lei batare then visa ta na batare du gi visa gi matung ina ko set batare for example magi tawriba yamna easy oi ba hauzik ki ozana su sai habi khriba hana 16 km le mada hauzik 10 da leidi leiri dana adu gi mayam sing du gi mechanism du khak ai ko kai hen na thamaga manipur gi oi ba as a whole leiriba territory sidi aikoi gi world gi oiba yamna handak prithvi gi khwaida gi chawkhalle super power ni hariba ujaga sai uja premananda na su aroiba gi maki wafam da thamkhre Donald Trump na ahan ba magi office phamba numita right mana he signed aikoi gi birthright citizenship ki sign tawrisi kari gino adugi damak tani India gi khwaida gi impact kai do godori country si India ni hari Silicon Valley itself si India ki 71% mi prithvi ki chama leiba kan da mi humdra ga mathoi si Indian ne na haiba gi sapsa bai koi gi tongan tongan ba data mayam ma da leiri ni adu kari gi no mo khoi da insecurity lai si why America gumba prithvi ki super power ni any country ma mo khoi na dictate tawri mi even in Middle East ki ai khoi gi Israel ama di Palestine gi conflict tongan tongan ba conflict mayam da even Ukraine ama di tongan tongan ba conflict mayam sing si da mo khoi gi over role ama leiri ba makhoi gi ba tongan ba NATO lingkhatna tongan tongan ba makhal mathen mayam ma tawri ba adu ma country du phau ba ai khoi gi immigrant sing gi terminate to ba gi magi tongan tongan ba makhal mathen mechanism tawra ba kanda Manipur gum ba yam sina sensitive oi ba every issue me hek pai ba ga hai ri ba issue se hek ta sensitive hek ta bangai na mai houna na gi ngai ra ga lei ba sing mo mafam ma da ai khoi sigi si borders ai khoi gi sambal kharo de bi maram se karino number 1 right adu oi ba da di khaba da kari gi no ma khoi da convince tawdri si stakeholders sing si mapung oina masigi sigi convince tawba magi blueprint ama niam da amadi high stakeholder yaningdri ba kangbu sing si ga kari gi no wari sadri si adu ga sigi sida problem se khoi mayam si thokhal laga hairibo mafam se khoi gi kari yamna suffocate tawraga tongan ba agenda ama leirabra haibi tongan tongan ba khoi da khandab su na te ba aze ai lamdam sigi misak amoina aduna ai historical ko demographic ki concern si da dum ai lei as a kitang nutrient oi ba hai tare ai si hoji hoji ki lei ri ba situation si da mitai pang na lori ba role si aduki batik ta siang na haira ka da ngasai koi sigi discussion si lei re hai kan da si palamu hai ba ki wafam bhau ba ja lei tare hoji hoji ki Manipur gi yamna sensitive oi ba matam si da highways ani si da service story ba entire hilly region si da masigi si at least samnadre natragana karino ma tawre haiba kan masigi kari ma thamnya iba historical gi oi bai khoina mitai pangan lori si kari kari gum kan hek underestimate tawbi bagi ai khoi da su right is ai khoi CSO gi kari natana ai khoi da su adugi kari phawbadi kharam khai de dum leitabadi natte ba thokri ba ikui kui da ba thogdo wa thok sing hatpi ba phubi ba saibi ba makhal mathen mayam sing thina aduna sugum ba mayam sing se amaga waruna dana ba amana amagi empathize to ba yamna empathetic oi ba ai mechanism ma sembadi yam darkar leire loina na hairiba UNC na laura iba magi directives mayam sing si masigi si concern sing na amadi ai koi as a CSO mayam sing na koi gi karai wai area da no madu gi du samjan na ba ya ba sing do at least ai koi gi kari ma de koi hardship ama de koi wari watai sarga tawpham di thoi haina do main thamjagi okay wari utai sarga convince to adu si convince to ya ga do ibra ha gi waham doni keno da convince to no ge damakta since 2015 gi August ki tang ahum da sign to no ki ba framework agreement leri huji phawa madu loisan na lebagi wafam sing huji am kan pen da ba phongtong nari even gi 2016 gi December ki tang ni panda Manipur gi in a state koi district habitare district tare create to gi batu yaning da phongtok pagi tripartite talk su hayeng ji senapati da pangtho ni habagi koi AK Mishra gi chief phawa tolok pelering sing asima adra aina uzaring hutla sing uzaring ku sagi demand du yes UNC over demanded thoina se directly hapti habitare only samal khabadu yaro akogi ancestor and homeland se ta samal khan ba yaro habagi wafam sini adusu imaginary oiba line ta ngasagi mama gi tangtra manga gi moina chandil da chalu matam gi adu da European news report ta makoina phongdokhi basi imaginary oiba hadi bhamna saba natraga akogi khusim gi oiba artificial oiba boundary se semba yaro traditional boundary do madu honor to gotabni habi wafam phongdu hai tare so aduna UNC gi
Samal Kabada Yaning the Basiga, so Nakana Zoro, Nanatraga, Zo Kangu, Kugi Kanguna, Samal Kaba Yaning the Basiga, and is Kitan Kenabala, Natakasaki, homeland, Anima homeland, a driven to win a Hagaduribra, homeland give political demand, no, driven to Wanamara Maraga, Samal Khaning, then Hagaduribra. Otherwise, Nahan, United Naga Council, Nahayu, the traditional boundary, the Madu Moina. India amadi Myanmar anina yanaba matamda traditional boundary do madu disregard tor mi habi ofum phondu kamai thambel wahi si madu matam du da hai gi baduga huji ngarang han thoklei bisiga ani si yam chawna khenaba khara dum lei hai tare an ako magi tholak pasidadi political motive ko moina sovereign koi gi country gi leiba sovereign structure sida interfere torok pani ka haba wafum gum khara lai okay aina swaida hangjaning ba thamjaning ba wafum khara hai tare adudi kamai tawge haba matamda even Manipur gi akoi gi boundary se total kogi leriba political boundary se India the merged of you matamda 8,000 some square mile ne masi archive of India the leriba ne aduga India gi leriba total boundary total number of state kogi sum hongpoi matung in hangalaiba number of state the handaraiba union territories ka masi gi leriba magi boundary se political boundary habatare aduga territorial boundary so habatare masi gi pot se internationally recognized country ne aduga sigi country sida sigi sibo uphold tawgani na leibo pot sida akhoi da karigumba kano khara constitution na pi we can khogi policy da akhoi kano me ama nganging ba freedom of speech tagi hawarga freedom of gathering political movement meeting parting loina dum pi ko adubu adugi same clause to gi same kan article to gi clause to do da hariba poti if it affected akhoi national interest da national security da akhoi kai ba thogadi madugi potu di yaro have a restriction nama period ba ado when this very president ko UNC gi NG lorho aisna hay matam da border fence to was masi India government gi sinister design ni ko naga people bu ancestral land sida artificial boundary sel maga khaidok na bani sineba what does it mean ngasai gi leiriba naga gi oiba moina ancestral land hariba sida India gi leiriba internationally recognized or ba boundary se masi gi potsi masi gi against the haira ibeneba that means it directly attack to the integrity and the national security of the state of India. Haining a wafum di matam tha kun helaba kumatoi helaba matam sibokta Manipur leriba adugumba state of Manipur si merge to gibani respect to gibam thokpani hanjan hai lere madu I won't repeat that adu natabada masidai sida leriba miyam singsida constitution rights singse masining thijana pidre habagi phangandre habagi akhodi yam ning ba kai ba nungai taba freedom of movement dagi freedom of life adu dagi leiriba khudi makse akoi phangdre habagi nungai bam khangdabagi amuk hana swagi ke level swai da kundara ga koina leiba matam da adai da nungai taba ning ba thungdabagi leiriba tanja sida kainogi akhoi India gi security gi pot amakakta Manipur da bu thogadi madugi pot tu nakhoi kaishu kaide India gi constitution se sigi manungda Manipur se leitaba dumaina lehen bagi mawong ama lakpa se masine ba khoina yam nungai tri se maram di se chamane ngasai joro na toriba pot su mana hari du su makhoi gi potta akhoi gi India gi boundary se recognize tok they have never why this kind of akhoi gi organization who do not recognize ko India's integrity India's national integrity ko adu mui karu gi outlaw oidribno sinema oi hendribno ba adu regadi this prove that India government part of Manipur se akhoi constitution se chana handana matam thambaga chamanare thana thamdaba chana handaba mong da thamakanda Manipur se thugaiba yanaba Manipur se hanagi sahi lising ani gi akhoi yamna akhoi kano rigid oiba adugumba kano ma nation building gi process am da changselakpadagi kaiba de am wana sahi yankai humpu humdra changna thugaina bagi policy gu masina rakpa manba adugumba poda ma urakpa se aduga masi thugaina bo hona bada India manung da lei haba Manipur sida India constitution se constitution of India da piriba provisions sing se chana da su yai habagi poda ma lei ba when some part of India da constitution chana dragadi it is irrelevant to celebrate the 75 years of the constitution of India even Republic Day to Republic Day celebration to is irrelevant when it comes to the
question Manipur si laku matam dadi aduna swai area sida akoi de hena chamam na haliba akoi de hena yena haliba akoi gi marakta hena argument thola aga amaga gi marakta nuksida na hena thol na bagi yam chawba macha amakakte sumaina constitution gi provision sing se loina Manipur de chana ba yaroi lawning ba lawja sunu haining ba haja sunu akoi na bu peladi akoi gi puster bu chumadi isa constitution de piriba ofam sing do indraga su moje illegal na te wari sanani na wari sum sana leiba se masi makni yam thina akoi gi laibak ti se ana masai area da di khudi mak siliba sida la haliba opposition thol leiba boys it is all the architect we say it's a central government who do not want Manipur to be united simai hajage okay Manipur le ba kanglo sing asi punjalan ba pam da ba tare punjan taragadi magi unified oiva stand am lehi taragadi maduna pam daba mayam lakatra hai hum duni adu mag natragana Manipur da leiri pa koi insurgency ki problem na chingba leiri pa tongan ba problem sing sis solve tonu ki damakta aduga koi constitution da natraga state sida Indian state ta yamna elegant oipa area lam ama reason ama uhenab gi damakta tongan ba strategy mayam ta upra hai bagi wafum singni mayam na phaholi basi adubu constitution leire constitution legiba nomit ki humputra taruk suba constitution legiba nomit hai batare republic day handak celebrate tawida ngari jai hum drama nga chapsam phagre adubu madu celebrate tawro phawbada Manipur da constitution gi riba provision mayam si mayek singna chanhan bangam dabadu da di constitution gi oiba wafum mayam sing asi Manipur da di amata chanhandra lerbra habigi mayam da warubal hele habi hum duni oja RINKU thabi jaduna ai oja PREMANANDA laksam oja PREMANANDA ngasai gi koi maruina Nagaland da yaning da ba Mizoram da yaning da ba su ngasai gi hai riba makoi gi greater area hai gadra greater sovereignty hai gadra makoi gi greater ancestral homeland se masi da kaibe ya bagi possibility to chawna leibina maram oiraga masi yaning da ba male ha batare otherwise akoi border gi wang mada taminari bi chi now sing duri sang to chin janab gi damakta koi india ga mena provision FMR da hana jana badagi huzik tongan mong da provision mayam pibiri aru targa disi ki problem si demansi Mizoram bu oiro Nagaland bu oiro aduga Manipur da khundari pakanglu ani sino bu oiro ani si ki Manipur manung dalagar ani si allegiance towards the integrity of Manipur hai basida khitang watpa aduga ngasai magi Nagaland gi natraga Mizoram gi oiba mogi greater oiba sovereignty homeland to da hena allegiance oiba na maram oiraga Manipur da su sambal khaba yaroi habagi wakum si lakpo ina uba yabra kamai thambi से मरी लेने बनी रासना हाईवे से मरी लेने यदि हुजिकी मिजोराम की जोरांग तौर बसिदी मिजो एकॉर्ड तुम याव बने 1986 की मिजो एकॉर्ड सिदने अखोई की जो मैम से पुन बगी पोर्ट का तुम पुथोरक बने बको दुगा मागी लोरमदाई की दुदा थर्ड पैरा अरोई की थर्ड पैरा तुदा तुम याव बने मणिपुर की गसाई की जो ताबसिंगसी मदु कमिटमेंट पीबा ngамoi हाई को गवर्नमेंट इंडिया ना कमिटमेंट पीबा ngамoi आर्टिकल 3 पालगा मतम की खन सी गायना थंबने बको अदाय दगे तुम हाउ बाय तारे अदु मक्सु यनिंग दबनी अशो यहनिंग दबैदी अद याहसन गरे एनीवे पीरोदी हाई पीद्रगस आर्टिकल 3 गाजि पलमे बको अदु दगी डेंजर जे हरकपनी अमाय खर लेरमबनी ना मोगी ड्रीम ने कोई जोरो सिकी जो मयाम से पुनबगी यूनिफिकेशन अदगी मोइदा पालिबा सरकार अखोइगी MNF कायरो पालंबा हौजिक अनोबो पालिबा जोराम नेशनल पार्टी गाजे मोई कन्वेंशन गाजे मोई की मोई की कॉन्स्टिट्यूशन दा जो से सिंगल एडमिनिस्ट्रेटिव यूनिट अमगी मखारा थंबा यावरीबो सिंगल एडमिनिस्ट्रेटिव यूनिट हायगदी पोतुनी ने इंडिपेंडेंट सोवरेन काय तोबगी पोतु लाने बको अना अदाय दा दुम लेबने दा रांति दोलनी कायना गा इंडिया ना सखंगी सिसु अंगकपनी सिसु इलेक्शन कमीशन के जे कोई दुम हाइबे याय अमान इयापोर जो ताबलम मयाम इंडिया गी नतबो इंडिया दा ओदी याय इंडिया वांग सिंगा मोइगा अदुगी यूनिफिकेशन सिंगल एडमिनिस्ट्रेटिव यूनिट अमदा तौनी गाजे मोइगी रांति दोल दुगी मागी कॉन्स्टिट्यूशन दा यावरीनेबो अदु साथीरी अदु दे अखोइना भारत इंडिया अखोइ मेरा भारत महान खाइजे अखोइगी भारत महान हाइसु यारे सी महान होइसे कनो सुमाय सुमायना खग थादोअमे पोचे खग लोन कक लाकदबजे खग थादोअ थममबदगी मीसिंग सुम हेंजलकपदो फम्म चम हिप चले हिप चम फम्म चन बायब्रा नत्रा अदो अखोइना फम्म च हिप चम नते फम्म चम दगी बॉक्सिंग का तौनब चलक पियमने अदो सुम इंजलकपजे मसिदि सुमदमन खले लोम लेसे खंगन चुमी अदुगा मोइगे ड्रीम दि पतो तो बियाना ड्रीम मसिदि रियलाइज तौरदोइनी ड्रीम दि पतो तो बिया कोइजु कयम का अमेरिका प्रेसिडेंट को खलेइनी अदु यादबे वारी नेबको अना ड्रीम दि सुम तौबगा सुकाइदि अदु आइ खबदा कंट्री सिदिने तोंगान तोंगान स्टेट हाइता
international law da state sing si tong an adum boundary si demarcate tawna re adu farga de khoi hai be yare na akoi Maharashtra paling de Buddhism da Maharashtra na khoi gi last assembly election jo khoi na han bani India de election tawga mana han assembly constitute taw bu numitu da man speech bi da kabu beli ga si akoi gi type ngang bani ne mai speech du da adu de khoi kabu beli khab da kabu beli yausel khajam biro ne yaro hai bani da dum sing gi khana nei na bam changi adu aina khaman masi pangang da ngang na ba taw bu chum de mi sing de should not take law into their own hand ko adu ga ngasai case to adu binding ni Supreme Court na hai ba si law ba le ni khoi masi de gi la na Supreme Court na hai ning hai jo khoi taw yab janti article 141 nam yaw Indian constitution gi law declare Supreme Court hai se shall be binding on all court within the jurisdiction of India hai se Supreme Court na hai ba si ngasai do da aina sai gi in re section 6A of the Citizenship Act 1955 ki just mangan held to buchi da sai Manipur ngai sai border kha da khot ba yaw gre ko adu matung da amaga yaw masi di yam maro era me man hai se kaino kan da akhoi gi direction pire respondent of Union India da to provide data pu hai inter area estimated inflow of illegal immigrant into India after 25/3/1970 wa Assam ko to bodo adu matung sa pakai data pu ka hai ga adu yam ire aduna kayam na nang to hard extend border fencing di kamai chathari no India da kaina haire ne adagi adi hendaktana India government na data pibangam dre figure pibangam dre adagi di moina Supreme Court makata aise clandestine nature of such inflow kai haidi matung khang da pakang chang hairi Supreme Court haise aduna more robust policy measure to curb illicit movement and enhance border regulation kai Supreme Court haire basi adu takpadi law is very clear ore ko sida ko India ki border particularly India ki Myanmar ki border si mung ta dre bako aina khamada Myanmar ga India ga su yam trade ki karigi yam agreement yam leibani adu sing do phakatlaga aduga Myanmar di thodong yelor yet pa bunga mar ma di pakata khana le mo masi asomda aduna ai khamada masi border sidina sil tawba da mai khaidok khaijin taw ya hai chakhola de hojiti kha de bida light na chala su ya jar chala adu henjela putu jar no mai ka tho hato lor amai tawdana border si phazan sil taw border sil taw draga di ai gi ngondu phazan khajan draga di toi san na buk taw dina san hinjang na picha ta hawai matun san sai hawai matun san jab na ti bu adi borga ko khan batare aduga ai gi safest way da ko border si phazan khabi ro aduga right puti ko taw rin kuna hai bu ma right ti ko si bukai chara bani da lep to loi lera bani ko right am te lai tre ko mani pugi di aduna loi tokpi ra article triangle lam lay golden triangle le drug ki golden triangle si gi sina constitution golden triangle lam lay article 14 and 19 and 21 si akoi gi RA call ho case ka fa bani ko against state of Tamil Nadu 2007 gi just mapan ne hel tawri si golden triangle je su tu thugai ba ya de Supreme Court Manipur da di khangdi ko thugai ho yangai ba ta di si article 14 and 19 and 21 se 14 equality before law equal protection of law adagi di equality lo equality borders lo kha equality na tro Punjab ki asida kha border su Bangladesh ki border su Tripura kha border su equality si ju border panjalaga ade article 96 freedom ya maro 6 freedom da freedom of speech expression right to form union right to free movement right to settle any power in the other than bera leise right to free movement kada idno movement di yai kam hum cha ta hangan da rong pu ka phai me adai soi do ga da akoi di free movement within certain by limit kilometer khad hin cha ya da hangan da adu ma adu ga article 21 right to life personal liberty no person depends life personal liberty except hai si adu akoi di right to life am ta lai ta chi golden triangle se with reasonable restriction ta haim sum me unity integrity India the morality public order kan tare piri ara na khamba ma si sing si khangmin bam changi adu ga akoi na border khaba sidina masidi khaba chumi ko kamai khadon khangbiro wana khagebra chikna khagebra tarana khagebra ledra adagi di double wall khagebra chathabiro tawdu border city se border is required akoi di berale akoi di da drug ki war bulera ba drug yaurani trade yaurani si mayam si akoi di omaga lera bane si omu je kanjaga di border si amani tawdu su maming gi oina kharani haraga khangde ko government india na kharani ga moi kai hari ga yengna ba tawri bra ai adu di khangjadre khoi nam kana aduna quite the safest way the anxiety bodo immigrant expulsion from Manipur Act and go ama sebi raga okay immigrant me am expel to unabagi expulsion act for Manipur nama parliament na sembi ba mathau tare otherwise sambal khabas masidi yamna mathau tare national security na traga internal security gi miyang dagi sambal khabasidi India gi leiriba border mayam sing asil khabasi mathau tai masi khada targadi Manipur gi oina natraga hugi north east ki state ahum natraga mari Arunachal yaurga mari hariba state mari sing asida Myanmar dagi lakpa yaba drug amadi khulai gi weapons ki trade have tar business and also
koigi mi gi oiba human trafficking gi yam chawba problem sing lakadaba and also illegal influx mayam ama changjalaga khunda leta dan labdam si gi miyam gi punse ta chauna affect tor kadaba tholok tanga se di illegal influx ki aftermath thokna manipur de irang thoi ni for the last 20 months irang thoi si illegal influx ki aftermath ama khangni therefore sambal khabas madi ton bengal di mathok tare adubu koigi allegiance habata manipur si united oina integrated oina ton ba community mana punna lemina bagi concept to da subscribe to daba towning daba hai batare aduna atopa ngasai gi zolen gi natraga nagaling gi concept se da oina subscribe towning ba mi singna hari ba area sing se makoina khunda ba mafum sing se da sambal khaja lak ba targadi madu gi dream du shatter to gi ne kai gi ni hai bagi wakalon da allegiance asondo ina lei ba targadi manipur se manipur da dum irang thok pa hai madi soidre aduna irang se thon dan gudam ta community singna punna lemina ba se da apun bagi saktam se da mayam se subscribe to mina ba allegiance lemina targadi sambal kharak pata kanam ta da sonia lido ma de sambal kharak pisna punna makta benefit to ba punna makta kanan gada ba adum ba and also lebak ta sukan han gada ba dum laba wapam ogini have gi no se tanga sigi the Manipur files ke edition se batang solution jerge nga sigi edition sibu mapung phan vida makta oza homo poro isda mukan tha se punuk cheri appreciate your joining learn yang berba punam nasu sigi edition se karam to wi bagi SKTV Manipur gi tongan ba social media handle singda join to birga comment amadi feedback thabir piyagani. Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Raz Rutum signing off. KHUMUKCHAM.